ngasi video se akhoi gi Sajibu Cheiraoba ga mari lena na chai Sajibu Cheiraoba se khoi gi di chahi hoba oina oibani na ado handaki Chahigi Rashigi matang da hapetang ai ma'am da khar share tawjage ko haidi amam dumaina hapjarake ahambada sida mesh Rashigi aina sida screen da budi hapaga thamme ko haidi iraga leire ado mesh Rashigi oina handaki lakadori ba chahi se 2025 se kai kai tawba yagadage karam ba akoina sum leina ko haidi remedies macha hairasine ko akoina tawthokpada hen fagadaba na hairase adugi matang dani ko mesh rashi ko mesh rashi magi ruling planet haina hairagadi Mars oire ko ado handaki chahi gi oina rule tawba planet su Mars oina ko last year na Saturn oina ko handaki na Mars oi ko ado Mars oibani na akoina red color gi pot se yamna season aba yai ko mingon da piba natraga aina season aba khotpa dumba red color gi dress kumba ka important oiba numit kaina hairasine ko taragadi red color kumba kai kumba dumaina sina bi bai ko ado handaki chahi gi matang da hape khamina rase ko ado ahambada ko handaki chahi se thabak paikhat ka daba chahi ni ko haidi khallaga laigano thabak paikhat pa haidi action lawgadaba na hairase ba ada thabak se paikhat piyo no ba sum khallaga lairagadi thabak paikhat ka daba chahi ne aduga thabak inkhang paisa nu sa kai ka leina ko suguma mayam se mapa chumakani ko handaki chahi se last year ga compare tawba matam da handaki chahi se thabak inkhang tawba da oiro paisa nu sa gi da oiro mapa chumak pa stability lakpa adumai taraga le ko aduga hadi mayam da economic katang haijage ko patience layo na hai ko thabak tawba matam da leino ko patience layo hathu gumba kemta tawgano ko sira relationship gumba yamna phagani ko handaki chahi se relationship phagani relationship ta nushi chana leiba family go oiro agi partner go oiro adu duma leire ko aduga health ki matang da la ase hakjang gi na hakjang nungai gani ko hakjang nungai gani ado nungai raga so isada amuk ka hena so khitang so care pibiyo ado overall handaki chahi se khudong cha bagum ba yamna la gani ko opportunity growth success angang gi oina haraga so ko laile su tami ba satra ngai gi oina haraga su handaki chahi se phagani aduga amana akoina season ba ya ba crystals na harase crystals natraga gems ki matang da na harase ko gems na red coral red carnelian gumba kai gumba khudo gumba shibiyo ko aduga crystals na amethyst hi bayai aduga akoigi red jasper natraga red carnelian gi bracelet kumba kai gumba dumaina shibi bayai ko ado amana amuk laina ko paisa nu sa ke ka tungba khotpagi oina haragadi phi angangba amada akoigi amethyst ki tumbles amane pyrite amane black tourmaline amaga ching khitang hapaga ko aigi lokara thamo sise ngasai gi aigi lucky ama leire mining jandana ba ama leire paisa nu sa hena amuk hena growth lakna bai tamakta phi angangba amda haipetang yomaga ko ai sida utti utre ko adu mayam da dumai haijare ko sisima aigi lokara thambiba aduga red color gi pot mingonda dan tawbiyo yaragadi aduga amana akoigi leiba popase yaragadi merames kumba tawbiyo ko hadi akoigi mesh rashi gi oina sisina amuka hena ingmada thaba ingkhangi yetpa panba gotpa leiragadi adudo phagani ko ado personal consultations ki oina ai number hapcharam gi aduda whatsapp message habiro personal consultation gumba tawni ba leiragadi thank you